online Manipuri YouTube channel na suwing biri mayam pum namak po amuk kahna taram noksari ahan badem na marui ba pawam update thamjage thagat chari Manipuri Police Department Cyber Crime Unit aram bai tengol gi maikai degi hairu bada panthaba tawdana thabuk pangbi bagi damak iramdam asida hauzik nupi masa singbu private video sing record tawraga blackmail tawbagi chatnabi ama kanna tawnarakli masida nupi masa sing ki duna leibagi matam natre ki iduna Hena khudong saba lauraga otpi ban nei biba hena tawre video thadok kani haina ki handuna ki gano thauna layu police ta complaint tobiyu ichan amana ikhoida mateng nirakpani ikhoina Manipur Police Cyber Crime gi report ama tawduno haijaru badanga sidi fare hairiba miyoi asi mayang infan dagini Kerala da private job tawi mahak pangalni adu mitei saraga mani thoiba khuman haina ming tholaga angang nupi macha duga nungsinaraga video calling da private video record tawraba matung nupi macha adu machega mamaga tang leijaba duda ki hallaga mamada macheda phawba fajadaba wahi wata season naduna blackmail tawki haijaning badi ichal ise sing kibigano police da complaint tobiyu aduga ichal ise singbu ngaihakki wakhan khanthadaba tobigano noigi Maran laitabadi nate minu khudong saba pifam thambigano aikhoina hairak-lagasu aikhoi angamba mating tawjage comment da communent oigadabu wa phongtokpidanaba haijari haina aram baitengol ge pi post asuna tawri top update amana Meeteising Sangbidangi ngaklou pibiyu masagi lamda tangjaduna leire MP sana jawbana Manipur gi amata ngairaba Rajya Sabha gi member ningthau lesemba sana jawbana haikre sahi lising manga gi puwari da Meeteising asi masagi lamde India gi constitution gi ngaklou pidabana tangjaduna leibagi phibam da leire wafam asing asi sathakiba Rajya Sabha gi mifam da deputy chairman na preside tawkiba mifam da ethnic community Meeteising Indian constitution gi article 342 1 gi makha da scheduled tribe ST list salhanna demand tawraduna mahakna phongdokibani MP sana jawbana sabada phongdokiba Meetei bu union ST lista yawhannaba demand tawkiba in 2013 da matam adugi prime minister home minister amasung union tribal minister na kayarak hanna taksinduna lagli ngasi faw center amasung state lenga ki asengbo paukum phangdana lerekli sahi lising manga henna lereklaba masagi maram damda refugee oirakpa yabagi akiba lei MP na makha taraduna haukiba sahi lising manga dagi Meitei ethnic community oiduna lerekli adubu haujik leiriba Meeteising asi constitution gi 342 1 gi makha da ST lista yaudabana constitution gi ngaklou leitabana awaba phibam da mayoknari center na laingak na ethnic indigenous Meitei community sing asi athuba matamda ST lista yaubo state laingak ta su pautak pibiyu Meitei na ST lista yaw khrabadi masida minority haiba wafam leiraroi sahi lisang sitna leirakpagi awaba koklagani haiki amaromda ngasi Rajya Sabha da Manipur gi ningthau MP lesemba sana jabuna Meitei bu ST lista salhannaba demand tawkiba adu maikai kayadagi nungaiba amati harauba phongdoknarakli aduga atopa update amana machanupi ani singjangna yangduna hatkre tabada yamna nungaitaba thodok ama koina maintain problem leiraba nupa amana mahaki machanupi ani singjangna yangduna hatraba matung tawdok adubu khamdoknaba hotnaruba mahaki loinabi amasung mamau nupi buna asok apan nanghankre haina police ki maikai dagi phongdorakli police ki report ki matung inna tawdok asi Rajasthan gi Nagaur district ki manungsanba mafam amada thokibani tawdok asida chenariba mi adugi maming Manram sahi yangkai ga threat kawi mahak parat basar dagini mahak na singjangna hatraba machanupi adugi maming Mira sahi kun gantaruk amasung rekha sahi kun kawi mira amasung rekha bu kannaba hotnaruba mahaki nupi amasung mamau nupi dasu manramna attack torokpadagi makhoi ani asok apan nangkibani tawdok sida soklaba nupi ani mak hospital da pukhatuna treatment chathakre manram gi mathakta IPC ki section 302 gi makada case register tawkre haina phongdoragli video se yang bibagi damakta mayam pumna pomuka na tagachari aikoi pumna mak nungsi chanana leibna si haiba message asi pijaraga online Manipur YouTube channel gi maikai tagi kaina na ya thang nijari. Thank you so much.